Chamamnaba nang amana amuksu tumdana mangmanghalle wahai amada wakhalising thokni he khalanduna mikup amatasu pothan mangamde nangi wahai amana wakhalsida tattana laktuna utlaribani phirepabu pibana leng thok konsilaga la nang ayuna bala ini haida kona laage chalage nanguna bani hoy chumme ado urabnina chalage chandrase yare hairam laga makut kantho amaga purple chatki biba makhwang melaga ai hairaga lefowi mathangi numiki numthil numhida waini tamna na coffee machine da staff na order torokpa coffee semnaba ising khara hapke tawbada ising leramdre Purpap thorak laga magi duty punba nupam cham thirami staff command room dani kana lege nupam cham talao ising se jar de khitang khaibiyo bottle am taleramdre loi loi kramale jar de khaibade engamdre nupam cham thorai je ai ta khaidoge hoi som dalao haiduna ani do changmindarakle tamna nupa do kaya masakhang bu oiramde munna mungtang yenge su fangde dress tune marks tune nang bo anobra aw mane aina han ke udena khalini angang nupam cha duna ising jar dagi khra khaidok laga coffee sem na machine da khra hap khre ising do staff sing sunami dang wairam oibagi coffee thak pachangna re coffee ani de piyuba hoy yani asi haraga coffee ani semi aduga pikre sel lahore staff ani do coffee do chingna table da form tak hek tobaga leimai da ama hanap dup takre adai ama du so haidakre mayam sing du mai mai chansine nupa ani ahumuk na poba pamba tawraga emergency room da pusanki yamna thokre hoziki matau du madi tamna ma su chenthokse kedoba yarobano khanna adai ku yaude thono hospital dogi HR department ke staff ama laglaga canteen do hoziki oina sil toksilami changbidana bahaina makhata na chinjak amata sidagi chaba yaroi haina so thelamle aduga duty tarib staff sing du so kokhatlare tamna ma su yawi meeting hall da moi duty taba humdo HR amadi hospital gi maru oiba phampai besinga pulapna wa khana nainabani doctor na thawdok se food poisoning ni noina sizinjaramba ising test lo intawre kemta leite coffee su sek tawre adu su thoido paleite aina khanbada miyoi haksang na sokadaba rodenticide powder mas oidina coffee machine da hapungani isingi saruk da tamna matin kutyole makhol inik nikna ising loi khibagi ising angang amada selan mani ai kem ta khangau dresa director na asoba canteen ma hangalaga hekta lai thokpa yawa hongnade soiriba khusoi si mi siba yaba khusoi ni aduna noina checksindabani na canteen se makhata na aigi hospital se ran tolaroi hanagi khara canteen mapuduga hospital mapuduga nungaina dabaga leibaga khudong chaba su phasana lokre canteen mapuduna tamo pharasu phatrasu aiga tamo ga se sagaini aisana nauni chance amatang gi pibiyo kupna kanana tawbano no so ai thizage aduga anoba staff lawraga ariba checksindaba singse loinei tanthokchage director hogole siwa changba tamba ngamba incident nate ayam haksin lawi sakmai ayengoi yar ai thawam chile police yorani aigi hospital se mut pe yaroi nangna ibu kal ai habasu ai khangi aduna hojikti aina nangbu su thajaba ngamdre hairam laga thokre meeting tawramba khuding maksu thokre canteen mapudu su taina fam khangdabagi duty ta saba tamna da sarap yingi aduga chairei asuk yamna checksindaba ai mangnaba sinbada kanadagi senja thumja tawge noibu kanbiriba noigi sakhau meliba engonda kaibu nungaitaba leibano ngasidagi aina pibo quarter thukna thadogal enchitko ngasi duty taba noi loinamak lauram laga nupa du sauna thoki wa ngangna batanja lekhide tamna heki kapaga masado tumina thoklei heki chingkhatuna quarter room na lagle ka manung changak laga hallo hairam labanina mapi tapna loishille kaptuna mani hina kapkhibagi maramse ma sel yamna dakar oiba misak amani
Sidagi tokibada anauba thabak ama thibada matam changani aduna mangonda khudong chadaba kaya ama mayoknaga toribani Sonika su tamna halakre haiduna changakpani tamna na sut kappaga lerambaduda prabab changsilaga pakhatnangi Hema kedorage kappade ngantana halaisina kaige nangbu evening sip su takidaine tamna famung machida ngek famtharaga makhol thokna kapkhalei wawa Sonika di hen ngakpada loikre ma di pau ta tribani na mama du fatanung da thokrabra haibagi wakhal oina leikrabani Sonika su tamna gi manak famtharaklaga tamna gi lingsum da pai tamna kaidoragi haibani kaidoragi so kimta haide kaidoragi base aingonda hayoba tamna makhut ani na mamaido kana namsilaga khumlaga kapai Sonika su tamna gi maongdu da hen chingna bele khangning man bana amukso tamna doctor ni ima kaidore hangeba tamna mapido makhut ani na taithoi ima kaisu tawde adobo ma so na hana wa khalak pe yare na adusu lakte thabak mafam dei su tan thore ayum da halake quarter du sulei be yare hari mapido amukso singna taithok na balak nei ima se na khrak ingsin mi aisu toina lake ko do aidis kai suraga kai de sin hindu do asi khan bada hi kokse pu bangamtre punsi se pharak katra nungai katra khanda phana kan na diwana bani do bai rai bakki dar chaithing na pikthale chaina kolsina lembot basungamtre punsi awaba kaya sangi oina sinagan ba punsi wana hingliba mapo hingnabagi lanpamda hanjin maithi handuna sontharingai tanjada haukiba tangka kaya amaso pirang sungbada mateng sathina panglei henman khre changing siso si phawa pendri hairabadi thuna sikina basilak pachanging makhalamani haiduna larak patabani tamna kapna mawari loina lire thodok singdugi matangda Sonika su matha amadi oiribani canteen duna thingkrabadi masu yauna thabak tatkadoribani Magisu mani mung pubani na selpam tanpam leiroi doribani lairabaga chane pulli habaduni ani magdo masu mathadi saje adubu tamna su themei adugi kapangna dena CCTV camera su khilidudi adai record authoga police na mai thijakrani sarna sungak sauni bagi chaibo oirini da taptharakani soidana kemta khangano tamna su Sonika na themakpada mapido khrat khakre adubo masidagi thabak tokladi kamaini hingdori anauba thabak na thuna phangma ngamgadra haiba wakhalsina laiman kangbadi henkalakle pakhat manmana ma tawpham su khangbo ikidre somdana suru beauty spa da angang nupam cha amaka unarami angang nupado atei kana ama oiramdre ngasai tamna ne sing thangkat hankiba angang duni canteen dugi mi so oiramde atopa suruna nekpa mi oirami tanjanga henduna thamba misak karigi damak suruna maga nungaina dabasu leiba nataba misak tuda adumna tawhalibano khangmangamde manakta phamiba yauriba nong thang masu khanglamde suruna pausa nanglik oirakanu ko se nangi sales de lere chalo aiga nanga unai se kan apta da haibe yare khangi ko hoi haiduna maphamdagi thonkhre nupa do thoki baga nong thangna kaino nang torisi ba aisu khangde in torisi kari intention no haibani ba nupi do yumda le hende yadre aduda yaraktre adu e taragadi maphamdu de tan thoragadi aigi khongda durek ledana tamona su pusalakni dana aina minungsi ngaga mabu aina yokpiba itei nawgi kenna be itauda mana proprox anba chahi kayano aina khangma ngamda proprox na lekiba mabani khaina ba khakna aina hekta pen baga doribra natte naksilak na hojikte aina mabu sizna batare dana mana wakhalaina naraga sibaduni aina yengdoise aini nemi kuna su chale ma khaktani waza doba aina yumda pusalani inemda mabu hina nungshiraroi aina mabu mayamgi mityengda lahan uhangani aduga inem pokna mangaksam laktana yumdagi tanthokibada aina kumai yenge as
nang si berani ko adubu nang na tawba thabak khudingma loina tongzaba kanaba ngakta phangani dine khaina su khangan ko nongthang hojik sumana ibu ot baletri phire pana hokiba thodok sing singak pamikupta mana ibu ignore tawi ekhoini relationship se kuire fajarak taba adubu wakhal mature araba misak ngaktanina maintain tawraga lerak pani respect haiba waisina mari se phana phajadrasu mayamgi meeting da phajahan mani aduna tamnan hinglikai phire panong manomagi ningamdabagi mami aina uba phangi handang na mukhang en henjinkhre aikhoi gi punsidagi tamna bulak inthokiba ipami kaigumba adudi phire panamagi damak lephradi kamdorokpa makhoi ni wari khangde adubo mana idan thopa ngamdoba nati napal hamaga loinana yang na masana masada thazana ba hairibani sida sunatana mana haidoktaba aronba arotba ma khakna khangba wari amasu leiri simadi nong thangda phau mana haidoktri masa khakna tana nakongani suhandaba wari se hauzik su ma lotli hospital gi pau mathang yongnarakpada boris masu tarere tamna yawi haiba khangmana ma tamna bu thiraklami manu se yamni ningjabani tamna se sonika ga leminaramadu ure changsilaga iche sonika se yengkhale ma su wari loina khangbani akupa wari pumnamak aduna boris se kanano mamutana mana khangi sonika da iche aidi pau husu khakta tai sonika na police tag information amata tawdraba akhoi phaba lakani ga haibraba akhoi daga ching hobraba police ta tak ni kaina hayawe hayi che police ti takre hospital sigi mingchat yengaga manungda loishinarani hairi video footage ta yengbadasu chingnaba yab amta su thengnade aduda chingnaba misak hairagadi ising jar dagi khairamba angang nupam chaduni ma do staff ti mande hairi tamnana asukoi base sumam ta thokte aisa da samai chen mamale sir na yum da hallo ngasai duty ta bakai thabak loina tan thokani so hayori andudi pakhai da hari ni da kesu yado wonati chebo kana ni nadana che yikna ba kana laktoino achawa sang singi oiramgani makok maroi basingi somdeso tamna thire phirepa thoina pau hek pibaga mas hospital sida yoraklabani hospital sigi director siso maga munna khangnabani aduna hospital sida hangat handa chatpada apan beleite magi hospital gumna leiribani sel dasu invest yamna mana tawbi khibani na magi ka chap mana bagum leirabani adugi su mathakta pibagi makhuragi machani yamna naknabani hospital sida atum toina hana dagi atum lai hospital sigi foundation day da masu invite tawi any related function amada special guest oiriba mishak amani phirepa tamnagi quarter room da lai boris pulap rehambada ure tamnana magi potyo mayam duga mamai mamit ipom na family bada urakle masamana ipapa kokta nangzaw ma thangat pagumna masado machi ling mangam dabagi mo ongdani phirepa changsilai achik pathugari kainu swai torami miyam sina tamna nono kaigino kaishuna tabasigi phibam adu thina leremiduna kaige tamna khanging khalaklaga kaishuna tabai sa kaino aina semba coffee thaklubadagi siba changbatam mangamdana leiriba misa ama khaknati ani ne misak moina sikradi aisumi hatpi oidoribani phirepana sidramina mi hatpa singaroi midu sumai phajani phadaba thawak towa mibu kanana litlaga chenba yadoriba magi senu mitsu am lakini camera na kachin koya yowong famsida mana litlaga karaidano chenduise magi chenpam sukle leite fangani masu idna tamna phirepana themakpada wakhal khra yang bangami phirepa lakpada so ma pukning lumba ngami thabak su toi tantu ani so haire ai ngangnage nangna ngangnarage hekte yaradra yani aidi yaroi da mafam da nam thak toraga yani haiba misak nati yadabu thabakti yani yaroi da thabakti yaroi mayek sing ma pakum khakta ma piba misakni hawlo nangsu yong chase nangsu tazo nangsu yong swai de leraga na tomta zagat ki wakha me am khanjilaga na kokna ru isau sau khai thangna famina ba mi na khakbre khangna ba thabak ni haidana phirepa krongong changsilai tamna na fami du ki mamang de lepsilaklaga hawlo ai gi toinara chase nang chalo ai le hawge sida
Nang cry na biramo, ay siltan da bayade. Piripo ere khangna tamnagi makutang tap phairaga chingkhale. Aduga ma na mamang tharaga magi matung ilallaga chingduna puragle. Chana chana director do da so call towi. Hello, tamo, ay tamo ko una balai. Tamo mo krom lebige. Ay Kevin da lay no. Kay tana ninge. Tamo si matham sa da na lay ni. Tamo lay biramo manaw chang sinjarage. Haiduna call thamna kre. Tamnagi makutta samlambadaso phirepa thadorakle. Aduga ani du punna director nongban gi Kevin da changi. Moi ubada nongbana. Chango chango. Hoi yani tamo. Hain changaklega phirepa phammi. Aduga tamna da so phamna bhairi. Famo. Phamtharakle tamna do hangoi badi khara phauri. Tha khetnaba marakta ikoi koina phamna bo hotna bado ngamde. Phirepa wa koi thokte asumna nongban dhairi. Tamo, tamogi thoiba thodokse nanaw su loin tazare. Kumna thiragadi soidana thorakani misakto. Tamo, canteen hangliba misakto na kaidong da so tamo bu mutna basiloi. Tamo mutna bo hona bada masu mutkadaba thabukti toroi. Canteen duna sakhaw kya ma melibani. Maraleba mi amkhaktaba maralgi cherak tu pisi. Nangba wakhal khantarai masu aduk hakna wakhal yaudaba natte. Nga ki saunang mana taina fam khangkidaba na manaw pada pukching na chingna kibani. Nongbad mamon nogle. Ife masibu kanano phirepa nange. Nangi mahagsi kanano wahangsi ki pakhum phirepa mana karam pidoriba. Kanani haiduna sakta kadoriba. Taning latli tamna naso phirepa mana pirak kadoriba pakhum do. Yaningba pakhum oigadoribra. Natraga yaningdaba pakhum amu oirakadra. Natraga thamoina harausa kadoriba pakhumla. Natraga kaphalam kadoribra. Yamna maroiba misak amakhakni mangba yadaba misak ama tamna pakhum pirakliba nupa sigi maithong yengi aduga amuk tumina chumna phamki nongban tamna da yenglaga ibema macha amasu thabak suba noise achauba singna dum taina birabani masimakna noibu lale haina chingnabadi natte do taina fam khangdabana noida taina kibani chection mande haina ai inaw pagane phajana wari sarage thabak makha sa tharaga dum tongminaro Nupa ani duso hozi phibam kashu yamna ludre. Sel chin melaga maraleba mi lona thirage. Natradi hospital se mina kinarani. Wa mo hongdoklaga cha thakisi cha kauge. Phirepana. Tamo yarni da. Hozi ti tanja sukra chadre. Aduga nongba fasana thakminarase. Hozi ki oina de aishi yokrage. Aduga nanaw na ngama mating su tamo gi pangzage. Hoi hoi amuk thengna kisi ko. Akhoi piba hoiga pulap ne he ngasi gidi am sarang nare hoi tamo asumna tamna ge phirepaga su thokminaragle maithong maka khara lamjai tamna do sora makhara khondokpa yare adubu matha pumna makokpadi oidri kaigumba horen phirepa satkhraga sauba phatriba canteen mapuduna mabu handuna thabak laklo kaurak kidra khalle mate ama hek thorakpaga phirepa khongtang sablebki tungde inarakpa tamna phirepada dong waisile ikhang khangna khara sathokle lepi haiga satkruse tamna mame ithak thakana kadaida yumda ainanga chatpanga moi nangna ngangba ina tagani khanbra problem kyam thokaningena nangna tension da leraga cha da fararoi wa makham tana mumse nangi puning mo poche boris to polake nangai ga hosmo chakrasla nangu purage haina ai laklamani nanga to madi haina da phirepa ai wa ni rag haloi ai gi chasina taibong da khongdarak trifaudi nang aina ngangbu khak tagadawni ai bu hanjin wayang han ngam misha amo hengana phirepa na saurang hairak patuda tamna makha ta kidre phirepa gi tung tuminna ina duna lagle tamna bu magi gari ki mamangi sitta ka khadalle aduga masu ka khalaktuna mayumlom da thau baure tamna di hi nami paire makhut ani dogi khut ki maton singdo su taknaraga khangi phirepa na uthokre nasadu nervous atu am chali ro kaigino aina nang puri se nang bulan bong do hondok lamge haiba nati imana ibu hena sunu shiraroi phirepa ayum da changba phaba oiraroi kaino nang nang hoje mo do hariduna sum pakhat pele imana kaino engon da hairak toise
ꯑꯗꯨꯒ ꯅꯪꯒꯤ ꯂꯣꯏꯅꯕꯤꯗꯨꯅ ꯈꯪꯉꯛꯑꯒ ꯀꯩꯅꯣ ꯑꯩꯅ ꯑꯣꯏꯗꯣꯏꯁꯦ? ꯇꯥꯝꯅꯥ, ꯅꯪ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯣ. ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯁꯣꯛꯑꯜꯂꯣꯏ. ꯇꯥꯝꯅꯥ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯗꯨꯅ ꯐꯥꯊꯩ. ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯇꯣꯡꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯪꯅꯤꯡꯕ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯏ. ꯋꯥ ꯑꯃ ꯍꯪꯒꯦꯅ? ꯐꯤꯔꯦꯞ ꯑꯃ ꯃꯣꯟꯗꯣꯛꯏ. ꯌꯦꯁ ꯄ꯭ꯂꯤꯖ. ꯅꯪꯅ ꯉꯁꯤ ꯑꯁꯨꯛ ꯑꯩꯒꯤꯗꯃꯛ ꯋꯥꯔꯤꯕꯁꯦ ꯑꯉꯥꯡꯁꯤꯒꯤꯗꯃꯛꯂ? ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯤ ꯌꯥꯎꯗꯕ꯭ꯔꯥ? ꯇꯥꯝꯅꯥ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕ ꯍꯥꯏꯕꯅꯤ. ꯂꯣꯏꯅꯕꯤ ꯑꯃꯒꯨꯝ ꯅꯠꯈꯤꯗꯦ. ꯋꯥꯍꯪꯗ ꯑꯃꯨꯛ ꯂꯥꯟꯅ ꯉꯥꯎꯗꯨꯅ ꯆꯠꯈꯤꯅꯣ. ꯑꯩ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯅ ꯍꯦꯛꯇꯁꯨ ꯍꯪꯅꯤꯡꯂꯛꯏ. ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯇꯥꯅꯤꯡꯕ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯂꯔꯣꯏꯗ. ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯅꯪꯅ ꯈꯟꯈ꯭ꯔꯦ. ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯅ ꯇꯥꯅꯤꯡꯉꯤꯕ ꯄꯥꯎꯈꯨꯝꯗꯣ ꯃꯥ ꯄꯥꯎꯈꯨꯝ ꯂꯩꯇꯦ. ꯀꯔꯝꯕ ꯄꯥꯎꯈꯨꯝꯅꯣ ꯄꯤꯔꯒꯗꯕ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯏꯟꯊꯣꯛꯈ꯭ꯔꯕꯅꯤ, ꯂꯝꯂꯥꯟꯕꯤꯅꯤ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ? ꯃꯥꯒ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯈꯨꯝꯗꯧꯔꯤꯕ꯭ꯔꯥ? ꯃꯍꯥꯛ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ. ꯃꯥꯅ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇ ꯃꯉꯣꯟꯗ ꯂꯨꯍꯣꯡꯕ ꯌꯥꯔꯛꯇꯨꯅ ꯃꯥꯒꯤ ꯃꯍꯩꯗ ꯑꯄꯟꯕ ꯄꯤꯔꯦ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯉꯝꯈꯤꯗꯕꯤ ꯃꯍꯥꯛꯁꯦ ꯂꯥꯟꯗꯦ. ꯇꯞꯅ ꯇꯞꯅ ꯋꯥꯈꯜꯅ ꯈꯜꯂꯛꯂꯕꯁꯨ ꯄꯤꯈꯤꯗꯕ ꯅꯨꯡꯁꯤꯕꯗꯣ ꯍꯧꯖꯤꯛ ꯄꯤꯔꯨꯔꯕꯗꯤ ꯁꯃꯥꯖꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟꯅ ꯊꯥꯡꯕ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏꯈ꯭ꯔꯅꯤ ꯈꯪꯉꯤ. ꯑꯗꯨꯅ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯁꯤꯃꯗꯤ ꯊꯥꯡꯒꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯊꯥꯖꯗꯦ. ꯐꯤꯔꯦꯞꯄꯅ ꯑꯁꯨꯝ ꯍꯥꯏꯔꯛꯇꯧꯕꯗꯤ. ꯑꯗꯨꯕꯨ ꯆꯃꯝꯅꯩ ꯃꯥꯒꯤ ꯂꯣꯟꯆꯠꯁꯦ. ꯍꯧꯈꯤꯕ ꯂꯝꯍꯥꯏꯒꯤꯁꯦ ꯃꯥꯏ ꯐꯥꯀꯠꯂꯨꯔꯒ ꯀꯩꯗꯧꯔꯨꯅꯤ? ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗ ꯂꯥꯛꯁꯤ. ꯇꯥꯝꯅꯥ ꯃꯃꯣꯟ ꯇꯧꯔꯛꯏ. ꯅꯣꯛꯅꯤꯡꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯐꯤꯔꯦꯞꯄ ꯃꯥꯅꯁꯨ ꯃꯤꯠꯌꯦꯡꯗ ꯎꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯁꯝꯕꯜ ꯑꯣꯏꯍꯧꯅꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯛꯏ. ꯑꯩ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯝꯇ ꯂꯩꯇꯦꯗ. ꯇꯥꯝꯅꯥ ꯇꯞꯅ. ꯈꯪꯉꯤ. ꯐꯤꯔꯦꯞꯄ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯇꯥꯝꯅꯥ ꯑꯃꯨꯛꯁꯨ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ. ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯁꯨꯛꯎꯕ ꯌꯥꯗꯕ ꯁꯥꯎꯅꯤꯡꯈꯤꯕꯒꯤ ꯃꯔꯝꯁꯦ ꯃꯍꯥꯛꯂ? ꯃꯍꯥꯛꯀꯤꯗꯃꯛꯂ? ꯁꯤꯃꯗꯤ ꯑꯩꯁꯨ ꯈꯪꯕꯒꯤ ꯍꯛ ꯂꯩ. ꯅꯪꯉꯣꯟꯗ ꯍꯪꯅꯤꯡꯅ ꯅꯪꯅ ꯍꯤꯡꯁꯥꯕꯒꯨꯝ ꯑꯩꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯆꯥꯊꯣꯛꯈꯤꯗꯧ ꯇꯧꯕꯅ ꯑꯩꯒꯤ ꯃꯟꯃꯅ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃꯠꯇꯁꯨ ꯍꯪꯕ ꯉꯝꯈꯤꯗꯦ. ꯆꯤꯝꯕꯥꯜ ꯀꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯨꯛ ꯏꯪꯕ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯁꯤꯅ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝꯗꯨꯗ ꯅꯪꯅ ꯂꯧꯈꯤꯕ ꯍꯤꯡꯆꯥꯕꯒꯤ ꯁꯛꯂꯣꯟꯒꯤ ꯃꯔꯝ ꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯂꯦ. ꯑꯅꯤꯃꯛ ꯈꯣꯟꯖꯦꯜ ꯍꯧꯅꯗꯦ. ꯉꯔꯪ ꯅꯥꯁꯣꯟ ꯄꯤꯛꯅ ꯆꯤꯔꯣꯜ ꯑꯣꯏꯅ ꯋꯥꯔꯤ ꯑꯣꯏ ꯇꯞꯅ ꯁꯥꯟꯅꯕꯅꯤ. ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯑꯩ ꯑꯣꯏꯗꯕꯗꯤ ꯉꯥꯡꯂꯣꯏ. ꯑꯩ ꯃꯤꯅꯝꯕ ꯄꯨꯟꯁꯤ ꯄꯥꯝꯗꯦ. ꯑꯩ ꯅꯝꯊꯥꯛꯁꯨ ꯍꯥꯏꯅꯤꯡꯗꯦ. ꯑꯩꯅ ꯍꯥꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯤꯁꯛꯇꯨꯅꯤ ꯉꯁꯤ ꯑꯩꯅ ꯂꯧꯔꯤꯕ ꯃꯍꯥꯛꯁꯦ. ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯏꯍꯥꯟ ꯐꯖꯩ ꯈꯟꯅ ꯌꯦꯡꯉꯨꯕ ꯃꯤꯁꯛꯇꯨꯅꯤ ꯃꯍꯥꯛꯁꯦ. ꯁꯤꯃꯗꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯅꯤ. ꯇꯥꯝꯅꯥ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯑꯗꯨꯛ ꯁꯦꯡꯅ ꯃꯤꯅꯝꯗꯅ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯗꯨꯅ ꯅꯥꯞꯄꯗ ꯍꯦꯛ ꯌꯦꯛꯁꯤꯜꯂꯛꯄꯒ ꯏꯔꯥ ꯊꯥꯡꯒꯠꯂꯛꯏ. ꯈꯪꯅꯤꯡꯂꯨꯔꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯅ ꯊꯃꯣꯏꯗ ꯊꯧꯕ ꯇꯥꯒꯨꯝ ꯍꯟꯖꯤꯟ ꯃꯍꯨ ꯀꯟꯅ ꯆꯛꯁꯛ ꯄꯣꯊꯥꯗꯨꯅ ꯊꯤꯜꯂꯛꯂꯦ. ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯔꯨꯅꯤ? ꯀꯨꯟꯗꯣ ꯄꯔꯦꯡꯗ ꯉꯛꯁꯝꯗ ꯍꯨꯛꯈ꯭ꯔꯕ ꯃꯍꯥꯛꯅ ꯀꯅꯥ ꯑꯃꯕꯨ ꯊꯃꯣꯏꯅꯨꯡꯗ ꯁꯦꯡꯅ ꯂꯥꯠꯆꯔꯝꯕ. ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯀꯤꯈ꯭ꯔꯕ ꯅꯨꯡꯁꯤ ꯊꯧꯔꯤꯗꯣ ꯃꯥꯒꯤꯗꯤ ꯑꯣꯏꯈꯤ. ꯂꯐꯨ ꯃꯈ꯭ꯔꯤꯡꯒꯤ ꯄꯠ ꯊꯗꯠꯄ ꯌꯥꯕ ꯇꯠꯈꯤꯗꯧꯕ ꯊꯧꯔꯤ ꯑꯃꯈꯛ. ꯇꯥꯅꯤꯡꯕ ꯄꯥꯎꯈꯨꯝꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯇꯥꯕ ꯐꯪꯂꯦ. ꯃꯁꯤꯅꯤ ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤꯗ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯈꯤꯕ, ꯍꯪꯕꯗꯤ ꯉꯝꯈꯤꯗ꯭ꯔꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯁꯦ. ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯁꯨ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯇꯥꯅꯤꯡꯕꯅꯤ. ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯑꯩꯅ ꯇꯞꯅ ꯑꯩꯁꯨ ꯂꯥꯟꯈ꯭ꯔꯦ ꯈꯪꯉꯛꯏ. ꯑꯩ ꯀꯅꯥꯝꯇꯗ ꯋꯥꯔꯧꯗꯦ. ꯏꯃꯥ ꯀꯝꯗꯧꯔꯦ? ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯅꯪꯅ ꯂꯧ ꯌꯥꯗꯦ. ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯔꯤ ꯈꯟꯗꯨꯅ ꯍꯪꯉꯛꯂꯤꯕ, ꯑꯗꯨꯒ ꯅꯪꯕꯨ ꯀꯅꯥꯅꯦ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯗꯣꯔꯤꯕ. ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯇꯥꯝꯅꯥꯒꯤ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯇꯥꯛꯂꯛꯄ ꯋꯥꯍꯩꯁꯤꯅ ꯊꯃꯣꯏꯗ ꯀꯔꯝꯕ ꯆꯩꯅꯥꯅꯣ ꯈꯪꯗꯕ ꯆꯩꯅꯥ ꯃꯈꯜ ꯑꯃ ꯐꯥꯎꯔꯛꯏ. ꯅꯪꯁꯦ ꯌꯥꯝ ꯍꯣꯡꯉꯝꯃꯦ. ꯃꯇꯝ ꯑꯃꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯉꯩꯒꯤ ꯅꯪꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯁꯤꯗꯤ.
tamna sumamo noklaga aidi ay atum oiri nangdi nangi sabtra do khak utna bohana bada ay amabo khasik ta phawbo ubangam kidabani adunani nangna ibu hong maman bane ay hongde